Lengsinbiro NJ Motors New Checkon Pureiromba branch Haiba mafam sida TVS ki makhal makha ki gari kaya ama fangbigani haiba gari sing adudi TVS Entok Jupiter TVS Ronin Rider amadi Apache na chingba mafam asida fangbigani aduga Jupiter amasung Entok ki oinadi khudakta dum laklaga gari si LWBIYU yabagi kudong sabadu pijari amadi bike ki oinadi koi HANA booking TWBIGADBNI pre-order TWBIGADBNI mafam asida EMI facility pibada natana yam pikpa amount da down payment thamduna gari asi khudakta lawba yabagi kudong sabasu pijari anogba chahi 2025 na lakpasida NJ Motors na MAYAMGIDAMAKTA discount kaya ama pijari amadi Kwakeithel 360 followers singidamakta su special discount ama pijari aduna ngasimak hayeng laktuna mafam asida khoi hariba TVS ki gari sing asi test drive amutang tawbiyu aduga booking tawbiyu mafamna NJ Motors New Checkon Pureiromba branch near Remedy Hospital